Wahengbam Police Station gi OC Kamini Kumar amadi magi escort kaloinana rapist Sahidur Imphal East Police Station Porompata sinarami. Court na wayalab matung Sahidur Sajiwa jail da life imprisonment piki. Jackson magi study room da like paduna layi. Wakal su mon khali. Masama tum ta khali. Aigi tungi punshigi lambi na kari da chakani. Aigi baba thanil jaw. Lamdam shigi senjaw paiwa mishakni. Aishu itomtani. Babagi lantu machina. Okay. But machina aigi status ta hena faroi khale. Laibaki thabak thoram kayada aigi power share tawba post pami. Linthoi aigi friend lamdam sigi saknai rabi SI state force ki power hoziki matamda major role lawri. Ay MPS shithaduna MPS uba ngamna buhotnagadi. Tanjadu da mobile ringtone lai. Ying lubada gita gi oirmi. Jackson na. Hello, gita. Gita na. Hello, da Jackson. Konjel ka ta da buku ko. Thabak yam chingkhra. Oh, hanak she thabak khar chinba. Baba shu lok la hau tawdana laire. Pauna bazar video call gi dukan do aina chatle. Aduna paw phone na khije. Warau ko. Gita no fe tawna. Warau zade. Ado hausikpo kai torm libino. Jackson na. Aira graduation loirabanina future job kari tawshige khalam liba. Gita na. Kari khalige hayo tasidana. Jackson na. Ikai jeda. Gita oine na. Aya ingunda bo. Hayo base. Jackson na. Hujuk matamgi power pariba state force obatai. Pikraba BDF fawba power do. Ai MPSC officer ma oiba ngamna bhona ge khale. Gitan. Wow, yamna faye. Isorna Chanbi sano. Jackson na. Thank you Gita. Gitan. Coming Sunday se thabak chinbro. Jackson na. Kai lerge. Gitana. Udaba kuye sum uninglakpa. Jackson na. Hoi yai. Noidaro or restaurant. Gitana. Kanchi restaurant da. Ay rozigala ke. Jackson na. Okay. Gitana. Sure. Thamlage. Bye. Jackson na. Bye Gita. Asum na Jackson phone namki. Numidang warangi matamni. Jackson na gari thongkiba angawba nupi edu yumki gachin machi yamada famduna mana thokpa ama tawri. Amuk gyan lakpagum tawri. Koki operation tawrubadagi khar makhaidi brain improve oire. Chada 25% di fagalai. Angawbi edu masama tumta murum soli. Aigi icha nupado chawamlani. Aigi icha thidaba yade. Icha haha. Magi fime yumdu purega thungalam chinthori. Thanel zawna thungalam lagi changlakpa tanjaw eduna rasibu fazali. Bakut paitina nushina magi yumda puslei. Thanel zawna. Rashi, nang bugyan taro ne. Ay atay kanashu natine. Nangi Jackson gi baba ne. Nang bu ay nangakpira bane. Rashi na. Hihi. Ay nupagi tatane. Ay punsi kangkong jayri ba. Ay minate sa ne sa. Tanjadura Jackson su pauna bazar mapagi dukan video kondagi yumda halaklami. Angawbi nupi edugi manaka changsillaktuna. Jackson na. Imamanbi kari tawragi kaplade. Angawbi eduna ay bumina tanaragle ay phagi tawriba tu. Jackson na. Nachalay shidi. Nachalay ngayda imabu kanana phaga dawribno. Thanil zawa mani Jackson na angawbi edubu thembire. Jackson na. Baba. Lok le haudi khara farabro. Thanil zawna. Khara fari bungo. Hay lagi dukan thokpa ngamlagani khalle. Jackson na. Adudi fare kari mathel thongsige. Thanil zawna. Kangshui thonglo.
ꯑꯗꯨꯒ ꯉꯥ ꯑꯀꯪꯕꯗꯣ ꯑꯃ ꯇꯥꯎꯔꯣ꯫ ꯖꯦꯛꯁꯟꯅ ꯍꯣꯏ ꯕꯕꯥ꯫ ꯑꯁꯨꯝꯅ ꯖꯦꯛꯁꯟ ꯀꯤꯆꯟ ꯔꯣꯝꯗ ꯆꯪꯈꯤ꯫ ꯖꯦꯛꯁꯟ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯃꯄꯥ ꯃꯆꯥꯗꯨ ꯆꯥꯅꯕꯒꯤꯗꯃꯛ ꯇꯦꯕꯜꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯆꯥꯛ ꯄꯨꯈꯝ, ꯌꯦꯟꯁꯥꯡ, ꯉꯥ ꯑꯇꯥꯎꯕ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯄꯨꯔꯒ ꯊꯝꯕꯤꯔꯦ꯫ ꯊꯥꯅꯖꯥꯎ ꯖꯦꯛꯁꯟ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯎꯕꯤ ꯑꯗꯨ ꯃꯥꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯗꯨꯅ ꯖꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯉꯥꯎꯕꯤ ꯑꯗꯨꯅ ꯏꯆꯥꯒꯨꯝꯕ ꯅꯪꯅ ꯆꯥꯛ ꯆꯥꯕꯁꯦ ꯎꯔꯒ ꯏꯃꯥꯅ ꯄꯦꯟꯖꯩꯌꯦ꯫ ꯑꯉꯥꯎꯕꯤ ꯅꯠꯇꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯉꯥꯡꯂꯛꯏ꯫ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯉꯥꯎꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯕꯦꯠꯔꯨꯝꯗ ꯊꯝꯕꯤꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯊꯥꯅꯖꯥꯎꯅ ꯏꯕꯨꯡꯉꯣ, ꯕꯕꯥ ꯏꯆꯥꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯖꯦꯛꯁꯟꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯕꯕꯥ? ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯊꯥꯅꯦꯖꯥꯎꯅ ꯅꯪꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯤꯁꯨ ꯂꯩꯇꯦ꯫ ꯅꯪꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯖꯦꯛꯁꯟꯅ ꯕꯕꯥ, ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ꯫ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃꯗ ꯌꯦꯡꯈꯤꯒꯦ꯫ ꯊꯥꯅꯦꯖꯥꯎꯅ ꯀꯔꯝꯕ ꯐꯤꯔꯦꯞꯅꯣ? ꯏꯄꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯅꯪꯒꯤ ꯕꯕꯥ ꯂꯩꯔꯤ꯫ ꯖꯦꯛꯁꯟꯅ ꯕꯕꯥ, ꯑꯩ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯖꯣꯕ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯔꯦꯁꯄꯦꯛ ꯑꯦꯟ ꯗꯤꯒꯅꯤꯇꯤ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯕꯕꯥ, ꯑꯩ MPSC ꯊꯥꯗꯨꯅ MPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯂꯥꯞꯅ ꯊꯝꯈꯤꯒꯦ꯫ ꯊꯥꯅꯖꯥꯎꯅ ꯚꯦꯔꯤ ꯒꯨꯗ꯫ ꯏꯄꯥ ꯂꯩꯔꯤ꯫ ꯏꯆꯥꯅ ꯑꯄꯥꯝꯕꯗꯨ ꯇꯧ꯫ ꯏꯄꯥꯅ ꯌꯥꯏ꯫ ꯖꯦꯛꯁꯟꯅ ꯍꯣꯏ ꯕꯕꯥ, ꯅꯆꯥꯅ ꯕꯕꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯆꯥꯕꯨ ꯕꯕꯥꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯉꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯒꯤꯇꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ 7 ꯀꯤꯂꯣꯃꯤꯇꯔ ꯔꯣꯝ ꯆꯠꯂꯒ ꯂꯩ꯫ ꯒꯤꯇꯥꯒꯤ ꯕꯕꯥ ꯒꯣꯄꯥꯜ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ꯫ ꯂꯧ ꯄꯔꯤ 10 ꯔꯣꯝ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥ ꯐꯥꯝ ꯂꯧ ꯄꯔꯤ 1 ꯔꯣꯝ ꯂꯩ꯫ ꯁꯨꯕ ꯀꯟꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯂꯃꯟꯅ ꯀꯩꯔꯥꯛ ꯊꯥꯕꯤꯗꯨꯅ ꯃꯆꯥ ꯒꯣꯄꯥꯜꯒꯤꯗꯃꯛ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯔꯣꯝ ꯇꯥꯔꯦ꯫ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯒꯤꯇꯥꯒꯤ ꯕꯕꯥ ꯃꯃꯥ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯤ꯫ ꯒꯤꯇꯥꯅ ꯔꯣꯖꯤꯗ ꯀꯣꯜ ꯇꯧꯔꯤ꯫ ꯔꯣꯖꯤ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯔꯣꯖꯤꯅ ꯍꯜꯂꯣ ꯒꯤꯇꯥ, ꯀꯩ ꯂꯩꯔꯒꯦ? ꯒꯤꯇꯥꯅ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦ꯫ ꯗꯥ ꯖꯦꯛꯁꯟꯒ ꯗꯦꯠ ꯂꯩꯌꯦ꯫ ꯔꯣꯖꯤꯅ ꯅꯇꯣꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯒꯤꯇꯥꯅ ꯍꯩ, ꯌꯥꯗꯗꯅ ꯇꯧꯔꯤꯅꯦꯕ꯫ ꯒꯤꯆꯟꯗꯁꯨ ꯌꯥꯎꯔꯛꯀꯅꯤꯕ ꯀꯣ ꯆꯠꯁꯤꯀꯣ, ꯐꯤ ꯂꯣꯏꯁꯤꯜꯂꯣ꯫ ꯔꯣꯖꯤꯅ ꯌꯥꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯒꯤꯇꯥ ꯖꯤꯟ ꯄꯦꯟ, ꯋꯥꯏꯠ ꯃꯆꯨꯒꯤ ꯐꯤꯒꯔ ꯁꯔꯠ, ꯁ꯭ꯄꯦꯛꯇꯦꯀꯜ, ꯆꯤꯟꯕꯥꯟꯗ ꯂꯤꯞꯁꯇꯤꯛ ꯍꯛꯆꯥꯡ ꯃꯆꯨꯒꯤ ꯁꯪꯗꯨꯅ ꯃꯥꯒꯤ ꯗꯥꯏꯑꯣ ꯏꯟꯊꯣꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯒꯣꯄꯥꯜ ꯂꯩꯔꯝꯃꯤ꯫ ꯒꯣꯄꯥꯜꯅ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ? ꯃꯇꯝ ꯐꯠꯇꯦꯀꯣ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯑꯣ꯫ ꯒꯤꯇꯥꯅ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯅꯣꯠꯕꯨꯛ ꯑꯝꯇ ꯂꯧꯔꯨꯒꯦ ꯇꯧꯕ꯫ ꯔꯣꯖꯤ ꯍꯣꯏꯒꯅꯤ, ꯊꯨꯅ ꯂꯥꯛꯀꯦ ꯕꯕꯥ꯫ ꯔꯣꯖꯤꯁꯨ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯤꯒ ꯒꯤꯇꯥꯒ ꯗꯥꯏꯑꯣ ꯊꯧꯗꯣꯔꯛꯇꯨꯅ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟ ꯌꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯦꯇꯤꯡ ꯁꯦꯠꯇ ꯖꯦꯛꯁꯟ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯖꯦꯛꯁꯟ ꯐꯤꯒꯔ ꯁꯔꯠ, ꯋꯥꯏꯠ ꯃꯆꯨ ꯁ꯭ꯇꯥꯔ ꯀꯥꯞꯄ ꯖꯤꯟ ꯄꯦꯟ, ꯑꯦꯗꯤꯗꯥꯁ ꯈꯣꯡꯎꯞ, ꯐꯣꯇꯣꯀ꯭ꯔꯣꯃꯤꯛ ꯁ꯭ꯄꯦꯛꯇꯦꯀꯜ ꯎꯞꯂꯗꯨꯅ ꯒꯤꯆꯟꯗ꯭ꯔꯒ ꯃꯥꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜ ꯊꯧꯗꯨꯅ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟ ꯇꯝꯅ ꯂꯥꯛꯏ꯫ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟ ꯌꯧꯔꯦ꯫ ꯖꯦꯛꯁꯟ ꯑꯃꯗꯤ ꯒꯤꯆꯟꯗ꯭ꯔ ꯒꯤꯇꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯔꯣꯖꯤꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯒꯤꯆꯟꯗ꯭ꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ, ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯔꯛꯄ? ꯀꯨꯏꯗ꯭ꯔꯤ, 5 ꯃꯤꯅꯠꯁ ꯔꯣꯝ ꯐꯥꯔꯝꯃꯅꯤ꯫ ꯒꯤꯆꯟꯗ꯭ꯔꯅ ꯂꯥꯛꯑꯣ ꯆꯪꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯈꯤ꯫ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯈꯣꯏ 4 ꯐꯝꯃꯤꯟꯅꯩ꯫ ꯋꯦꯇꯔ ꯆꯪꯂꯛꯇꯨꯅ ꯔꯦꯁꯇꯨꯔꯦꯟꯒꯤ ꯃꯦꯅꯨ ꯑꯗꯨ ꯄꯤ꯫ ꯖꯦꯛꯁꯟ ꯃꯦꯅꯨ ꯑꯗꯨ ꯌꯦꯡꯂꯒ ꯃꯌꯥꯝ ꯀꯩ ꯆꯥꯁꯤꯒꯦ? ꯒꯤꯇꯥꯅ ꯗꯥꯅ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯀꯧꯕꯤꯔꯣ꯫ ꯖꯦꯛꯁꯟꯅ ꯃꯣꯃꯣꯅꯦ, ꯆꯤꯀꯟ ꯆꯧꯅꯦ, ꯁ꯭ꯄ꯭ꯔꯥꯏꯠꯅꯦ ꯄꯤꯔꯛꯑꯣ꯫ ꯋꯦꯇꯔ ꯑꯗꯨꯅ ꯑꯣꯀꯦ ꯁꯔ꯫ ꯑꯥꯐꯇꯔ 15 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯏ꯫ ꯒꯤꯆꯟꯗ꯭ꯔꯅ ꯔꯣꯖꯤ,
ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯕ ꯌꯥꯕ ꯄꯨꯔꯁꯦ ꯃꯈꯣꯏꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯒꯤꯆꯦꯟꯗ꯭ꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯔꯣꯖꯤꯅ ꯑꯗꯨꯅ ꯐꯇꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯔꯣꯖꯤ ꯒꯤꯆꯦꯟꯗ꯭ꯔ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯆꯪꯈꯤ ꯃꯤꯠ ꯁꯟꯅ ꯀꯝꯗꯧꯔꯤ ꯒꯤꯇꯥ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯗꯒꯤ ꯊꯦꯡꯅꯗꯕꯁꯨ ꯀꯨꯏꯔꯦ ꯒꯤꯇꯥꯅ ꯗꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯀꯣꯂꯦꯖ ꯂꯣꯏꯕꯗꯒꯤ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯝꯕꯗꯣ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯖꯦꯛꯁꯟꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯑꯉꯛꯄꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ ꯒꯤꯇꯥ ꯒꯤꯇꯥꯅ ꯗꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯗꯗꯥꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯖꯦꯛꯁꯟꯅ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯒꯤꯇꯥ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯒꯤꯆꯦꯟꯗ꯭ꯔ ꯔꯣꯖꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯖꯤꯅ ꯗꯥ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯒꯤꯆꯦꯟꯗ꯭ꯔ ꯂꯧꯊꯣꯛꯅꯈꯣꯏ ꯂꯩꯇꯅ ꯌꯦꯟ ꯕꯣꯏꯂꯔ ꯈꯔ ꯂꯣꯏꯔꯤꯌꯦ ꯔꯣꯖꯤꯅ ꯁ꯭ꯇꯗꯤ ꯃꯈꯥꯗꯤ ꯀꯝꯗꯧꯕ ꯒꯤꯆꯦꯟꯗ꯭ꯔꯅ ꯑꯩꯗꯤ ꯁ꯭ꯇꯣꯞ ꯇꯧꯔꯒꯦ ꯀꯔꯝꯅ ꯃꯈꯥ ꯇꯝꯊꯔꯨꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯗꯤ ꯀꯔꯤ ꯇꯝꯒꯗꯧꯔꯤꯕ ꯔꯣꯖꯤꯅ ꯑꯩꯗꯤ MUꯗ ꯖꯨꯂꯣꯖꯤꯗ ꯃꯥꯁꯇꯔ ꯇꯧꯒꯅꯤ ꯀꯩꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯣꯏꯗꯧꯔꯤꯕꯅꯣ ꯒꯤꯆꯦꯟꯗ꯭ꯔꯅ ꯔꯣꯖꯤ ꯅꯪꯗꯤ ꯑꯩꯅ ꯍꯔꯥꯎꯕ ꯐꯥꯒꯤ ꯇꯧꯒꯟꯕꯩ ꯇꯧꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯤꯕꯁꯦ ꯏꯇꯥꯎ ꯖꯦꯛꯁꯟꯒꯤ ꯃꯄꯥꯟꯅꯅꯤ ꯔꯣꯖꯤꯅ ꯗꯥꯕꯨ ꯌꯥꯝꯅ ꯋꯥꯕ꯭ꯔꯥ ꯑꯩ ꯗꯗꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯒꯤꯆꯦꯟꯗ꯭ꯔꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯔꯣꯖꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩ ꯄꯣꯛꯄ ꯆꯍꯤ 3 ꯑꯩꯅ ꯁꯨꯔꯛꯄꯗ ꯂꯩꯈꯤꯗꯦ ꯑꯗꯨꯗꯒꯤ ꯕꯕꯥꯁꯨ ꯏꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯄꯥꯜꯂꯦ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯐꯪꯂꯦ ꯑꯉꯥꯡ ꯑꯗꯨ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩꯕꯨ ꯏꯃꯥ ꯑꯇꯣꯟꯕꯤꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯩ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯋꯥꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯈꯤ ꯏꯃꯥ ꯑꯇꯣꯟꯕꯤꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯣ ꯍꯥꯏ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯗꯨꯅ ꯄꯨꯈ꯭ꯔꯦ ꯖꯦꯛꯁꯟꯒꯤ ꯕꯕꯥ ꯊꯅꯤꯜ ꯖꯥꯎꯅ ꯑꯩꯕꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯔꯣꯖꯤ ꯒꯤꯆꯦꯟꯗ꯭ꯔꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯍꯧꯈ꯭ꯔꯕ ꯒꯤꯆꯦꯟꯗ꯭ꯔꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯇꯥꯏꯌꯣꯟꯅꯔꯝꯂꯦ ꯋꯥꯈꯜꯗ ꯔꯣꯖꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯒꯤꯆꯦꯟꯗ꯭ꯔꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯔꯣꯖꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯕ꯭ꯔꯥ ꯔꯣꯖꯤ ꯅꯨꯡꯉꯥꯏꯇꯅ ꯗꯗꯥ ꯈꯟꯖꯗꯦ ꯗꯗꯥ ꯃꯈꯥ ꯁ꯭ꯇꯗꯤ ꯇꯧꯕꯤꯈꯣ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯒꯤꯆꯦꯟꯗ꯭ꯔꯅ ꯁ꯭ꯇꯗꯤ ꯃꯈꯥ ꯇꯝꯊꯔꯨꯕꯒꯤ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯄꯥꯡꯒꯜ ꯁꯔꯦ ꯐꯥꯔꯦ ꯇꯨꯡꯒꯤꯗꯃꯛ ꯑꯩ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩ ꯀꯅꯥꯅ ꯂꯨꯍꯣꯡꯕꯤꯅꯤ ꯑꯩꯒꯤꯗꯃꯛ ꯏꯁꯥꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯔꯣꯖꯤ ꯒꯤꯆꯦꯟꯗ꯭ꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯔꯛꯏ ꯗꯗꯥ ꯑꯩꯅ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩ ꯗꯗꯥꯒꯤꯗꯃꯛ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯇꯟꯖꯥꯗꯨꯗ ꯋꯦꯇꯔ ꯆꯪꯂꯛꯏ ꯁꯥꯔ ꯑꯋꯥꯠ ꯑꯄꯥ ꯒꯤꯆꯦꯟꯗ꯭ꯔꯅ ꯀꯣꯐꯤ 2 ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯋꯦꯇꯔ ꯑꯗꯨꯅ ꯃꯔꯛ ꯊꯠꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯒꯤꯇꯥꯅ ꯗꯥ ꯁ꯭ꯇꯗꯤ ꯃꯈꯥꯗꯤ ꯖꯦꯛꯁꯟꯅ ꯁ꯭ꯇꯗꯤ ꯃꯈꯥ ꯆꯠꯊꯔꯔꯣꯏ MPSC ꯑꯦꯛꯖꯥꯝ ꯊꯥꯔꯒ MPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯒꯤꯇꯥꯅ ꯌꯥꯝ ꯐꯩꯌꯦ ꯖꯦꯛꯁꯟꯅ ꯅꯪꯗꯤ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯕ ꯒꯤꯇꯥ ꯒꯤꯇꯥꯅ ꯂꯣ ꯑꯣꯏꯅ ꯇꯝꯊꯔꯒꯦ ꯂꯦꯞꯂꯦ ꯖꯦꯛꯁꯟꯅ ꯐꯩ ꯇꯝꯊꯔꯣ ꯅꯪꯁꯨ ꯆꯥꯅꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯒꯤꯇꯥꯅ ꯋꯥꯈꯜꯅ ꯑꯃ ꯄꯟꯊꯨꯡꯅ ꯑꯃ ꯀꯔꯤ ꯇꯝꯕꯤꯔꯝꯒꯗꯕꯅꯣ ꯈꯪꯗꯦ ꯏꯁꯣꯔꯅ ꯖꯦꯛꯁꯟ ꯒꯤꯇꯥꯗ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯀꯥꯏꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯤꯔ ꯒꯤꯇꯥ ꯖꯦꯛꯁꯟꯅ ꯍꯥꯏꯔꯛꯏ ꯀꯥꯎꯟꯇꯔꯗ ꯖꯦꯛꯁꯟ ꯑꯃꯁꯨꯡ ꯒꯤꯇꯥ ꯆꯪꯂꯛꯏ ꯖꯦꯛꯁꯟꯅ ꯀꯌꯥ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯥꯟꯆꯤ ꯑꯣꯅꯔ ꯑꯗꯨꯅ ꯂꯨꯄꯥ 800 ꯇꯥꯔꯦ ꯖꯦꯛꯁꯟ ꯃꯥꯒꯤ ꯋꯥꯂꯦꯠ ꯁꯤꯠꯇꯣꯛꯇꯨꯅ ꯄꯩꯁꯥ ꯄꯤꯒꯦ ꯇꯧꯏ ꯅꯣ ꯒꯤꯇꯥꯅ ꯖꯦꯛꯁꯟꯒꯤ ꯈꯨꯠ ꯄꯥꯏꯔꯗꯨꯅ ꯑꯩ ꯄꯤꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯍꯧꯔꯒ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯒꯤꯇꯥꯅ ꯄꯩꯁꯥꯗꯨ ꯄꯤ ꯒꯤꯇꯥꯅ ꯔꯣꯖꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯔꯣꯖꯤꯅ ꯂꯣꯏꯔꯦ ꯅꯈꯣꯏ ꯉꯥꯏꯔꯝꯕꯅꯤ ꯑꯁꯨꯝꯅ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯃꯈꯣꯏ 3 ꯊꯣꯛꯂꯛꯏ ꯖꯦꯛꯁꯟ ꯒꯤꯆꯦꯟꯗ꯭ꯔ
Royal Enfield aduga Rosie Gita dayo thoduna chatnaki. Next day, Linthoi, Porumpat Police Station, ayuki pung tara makhairo tare. Magi table da photo khara yengduna lei. Photo sing adu Imphal Sahar da gari huranba laichuraba miyoy ngakani. Photo sing adu intelligence na pirakpani. Asum yenglubada Bobogi photo yaramba thengnei. Mr. Bobo gari huranba truck chabada chenaba misak urami. Linthoi, Mr. Bobo college sports saruk yakiba sing adu yingsinglei. Linthoi, criminal person sing asi fabadi araiba ori khali. Adubu anyhow tawraga Imphal town da thokliba huran chithi truck chaba yonba tawriba criminal sing faduna problem solve tawba haibasi magi firepni. Nungdangi pung 10 muk tare Imphal city mayoni. Bobo boyai jogging shirt face mask uptuna hospital amagi mayada lady. Khamduna leiriba bolero white machu adu Bobona ki hangdoknaba hotnari. Boyai na mi lakra yengi. Bobona yam haisingna bolero adugi ki hangdokduna thuna start tawduna thodorakle. Boyai shu khonglei thuna bolero aduta chongkhatli. Next day, Manipur ki Daily newspaper kayada bolero mangkhibagi pau adu haplakli. Bolero mapu adu Porumpat Police Station da lakduna FIR ama book tawri. Esa Linthoi ngamina case adugi ayo oi. Linthoi ngambi magi escort ka loinana hospital tamna lai. Hospital adugi counter da changduna Linthoi ngambi na. Hello sir, hospital asigi manager amukta unaba yagadra. Counter aduna. Yagani madam. Yagani madam. Akhoigi hospital security ga manager da changminaro. Linthoi ngambi na phagani. Asumna hospital security amadi Linthoi ki security Suresh ka loinana manager ka da changlaklami. Linthoi na. May I come in, sir? Manager Abhinasta. Welcome, madam. Linthoi na. Sir hoigi CCTV footage ngarang nungdangi pung 8 tagi 13 faubagi amukta yengba yagadra. Manager aduna. Okay, yani. Kari matangi obirabno. Linthoi na. Ngarang hospital asigi manangtagi white machugi bolero ama mangkibadagi footage amukta yengjage tawbani. Sir hoi CCTV camera asi function tawbiri ko. Manager na. Tawjari madam. Linthoi na. Ngarangi memory adu amukta on tawbiyu. Manager na CCTV ngarangi memory adu on tawi. Esa Linthoi security Suresh amadi manager makhoi ahum adu ngarangi footage adu yengli. Ngarangi thodok pumnamak ure. Adubo huran besing adu marks jogging shirt upana masak khanglamde. Manager na. Yadra madam. Linthoi na. Memory asi Eigi mobile de kapslo. Linthoi ki mobile number hai. Manager na. Okay. Asum na esa Linthoi magi off post ta halai. Linthoi magi office room da memory edu hanjin thaduna yengli. Linthoi na. Suresh madugi tangkang adu pustaw. Suresh na thari memory edu pustawri. Esa Linthoi na urei. Bobogi khudang da siba still chain ama. Nixing lai sports mita sikiba chain do. Okay, kana lai. Suresh Taujik, akhoi ki team ke sambata chakadaba lai hayo. Suresh na, fagani madam. Asum na esa Linthoi na luching laga ke sambata na lai. Linthoi na hotel amada. Ine, mi am tamjake. Ine aduna. Kanano ibema. Linthoi na. Thokchom Bobo ki yum sibu. Ine aduna. Masi lambi shida changlo. Aduga lampak macha ama laibani. Madudagi lampak tudagi mayok na bathongal duni. Linthoi na. Thagachuri ne. Asuna Linthoi magi escort ka loina na Bobo gi imda lai. Linthoi na. Security sa yum sigi akoi basi chiksna kushilu. Chinan gi bayade. Security sa yum sigi akoi basi chiksna kushilu. Chinan gi bayade. Security aduna. Security sing aduna. Yes, madam. Esa Linthoi, Rifleman Suresh. Farok, Donald, Lukoi, Bobogi samangda changlaki. Bobogi yung piktak na building mathon ani hayam le.
ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯁꯨ ꯁꯣ ꯂꯣꯜꯂꯤ ꯃꯄꯥꯟꯗ ꯀꯤ ꯌꯥꯎꯗꯦ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯂꯤꯟꯊꯣꯏꯅ ꯈꯪꯂꯝꯃꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯁꯨ ꯂꯣꯜꯂꯤ ꯃꯄꯥꯟꯗ ꯀꯤ ꯌꯥꯎꯗꯦ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯂꯤꯟꯊꯣꯏꯅ ꯈꯪꯂꯝꯃꯤ ꯂꯤꯟꯊꯣꯏꯅ